ꯁꯥꯍꯨꯝꯅ ꯌꯩꯕꯗ ꯀꯧꯔꯤꯕ ꯈꯜꯂꯤ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯅꯥꯛꯇ ꯂꯤꯔꯤ ꯍꯨꯝꯂꯤꯕ ꯃꯥꯂꯪꯒꯤ ꯁꯥꯍꯨꯝꯅ ꯌꯩꯕꯗ ꯀꯧꯔꯤꯕ ꯈꯜꯂꯤ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯅꯥꯛꯇ ꯋꯥꯏꯃꯥ ꯄꯨꯛꯅꯤꯡꯁꯦ ꯂꯩꯇꯥꯗ꯭ꯔꯦ ꯃꯤꯀꯨꯞ ꯑꯃꯇ ꯑꯉꯥꯎꯕ ꯃꯥꯂꯪ ꯅꯪꯁꯨ ꯇꯞꯊꯈꯣ ꯁꯥꯍꯨꯝꯗꯣ ꯎꯅꯤꯡꯕꯅ ꯉꯥꯎꯔꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯁꯛꯇꯝꯗꯣ ꯃꯤꯄꯥꯏ ꯆꯥꯎꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯑꯉꯥꯎꯕ ꯃꯥꯂꯪꯅ ꯇꯝꯕꯤꯌꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯄꯥꯎ ꯑꯩꯒꯤ ꯆꯥꯅꯕꯤ ꯃꯉꯣꯟꯗ ꯅꯨꯡꯁꯤꯅ ꯁꯣꯜꯍꯧꯏ ꯍꯥꯏꯅ ꯑꯉꯥꯎꯕ ꯃꯥꯂꯪꯅ ꯇꯝꯕꯤꯌꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯄꯥꯎ ꯑꯩꯒꯤ ꯆꯥꯅꯕꯤ ꯃꯉꯣꯟꯗ ꯅꯨꯡꯁꯤꯅ ꯁꯣꯜꯍꯧꯏ ꯍꯥꯏꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯛꯄ ꯄꯛꯇꯕ ꯈꯔ ꯇꯧꯖꯔꯒ ꯑꯦꯛ ꯑꯃ ꯇꯧꯖꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯚꯤꯗꯤꯑꯣ ꯑꯃ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯏꯁꯩ ꯑꯣꯗꯤꯑꯣꯗꯣ ꯑꯩꯈꯣꯏꯒꯤ ꯃꯃꯤ ꯇꯥꯏꯕꯪ ꯆꯦꯅꯦꯜꯗ ꯍꯌꯦꯡꯁꯦꯀꯣ ꯗꯤꯋꯥꯂꯤꯒ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯗꯤꯋꯥꯂꯤ ꯕ꯭ꯔꯗꯔ ꯍꯣꯀꯔꯥꯁꯅ ꯁꯛꯄ ꯏꯁꯩꯅꯤ ꯑꯗꯣ ꯍꯌꯦꯡ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯔꯤꯂꯤꯁ ꯇꯧꯒꯗꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯚꯤꯗꯤꯑꯣꯗ ꯏꯁꯩꯁꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯒꯅꯤ ꯂꯝ ꯇꯥꯝꯅ ꯂꯩꯕ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯊꯤꯅ ꯄꯥꯜꯂꯦ ꯑꯗꯣ ꯄꯥꯟꯕꯗꯨꯅ ꯉꯁꯤꯗꯤ ꯑꯩꯁꯨ ꯑꯃꯗꯨꯗ ꯗꯦꯗꯤꯀꯦꯠ ꯇꯧꯔꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯈꯪꯗꯦ ꯌꯥꯝꯅ ꯐꯖꯒꯅꯤ ꯈꯜꯂꯦ ꯏꯁꯩ ꯃꯇꯦꯛꯁꯤꯕꯨ ꯌꯥꯝ ꯐꯖꯩ ꯐꯖꯃꯟꯕꯩ ꯑꯩꯁꯨ ꯄꯛꯄ ꯄꯣꯛꯆꯣꯡ ꯆꯣꯡꯉꯨꯔꯤꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯤꯗꯤ ꯑꯩꯁꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯏꯌꯥꯝꯕ ꯍꯣꯀꯔꯥꯁꯀꯤ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯍꯣꯀꯔꯥꯁꯀꯤ ꯏꯁꯩꯁꯦ ꯃꯌꯥꯝ ꯁꯣꯏꯗꯅ ꯇꯥꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯍꯌꯦꯡ ꯃꯃꯤ ꯇꯥꯏꯕꯪ ꯆꯦꯅꯦꯜꯗ ꯁꯣꯏꯗꯅ ꯔꯤꯂꯤꯁ ꯇꯧꯖꯔꯒꯅꯤ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯂꯤꯕ ꯂꯤꯔꯤꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯍꯣꯀꯔꯥꯁꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯅꯉꯣꯟꯗꯅꯦ ꯗꯦꯗꯤꯀꯦꯠ ꯇꯧꯔꯤꯁꯤ ꯍꯥꯏꯗꯤ ꯌꯥꯔꯦ Memo. Focus man, यार action. तो मैम नॉन को तो लीजिए आजा आई कम ओके सो तंग ली पांग यार पर रे